Hello guys, welcome back to my channel. Ngasigi video sidi Sinalai Mayumgi hojik nang viral chaliba car manungda kai kana tawbagi adugi matangda oidoni do video se hana jingminersi di matungda video se ga pirakpa comment sing in lokhatpa khara pathok charake Ay nang bunong shi. Ay nang bunong shi. Ay nang bulun shi. Ibay nilong eh. Walay lung shi. Oh my god. Oh my god. Ay ginupa. Ay ginupi. Ay gunupi? Yes, right. And what does it mean? He is my husband and you're my... wow. Oh. ahanba comment sidi ko besa adum tholak ina ko sige han khangdri machin yam thiba comment am pire ko di machin thiba comment yam pina me am si next masida loinari ban pa se jani ga mohtra manga subani nupa chhum subada celebrate achuba amati manipur da tawani habani wa manipur da celebrate achubam tawni ai nupa chhum subada jisina lai merum nam nupa chhum suna loina ba next amuk masigi nupi sigi mamai se kai basu khang laroi alam chat kambagi penaidre magi wakhal sidi nupagi simel na irujaba phawbada pengadaba mandre aduna hatokhibna pharani meite janwa singse cheltha handanaba nupagi simel na irujaba phaw pilarwe nupagi simel aise khara heman khre comment se ko khara ju chaba diaw tre hadi phataba thabak drama bina phataba miwa sutaba pangni haiduni ko adu next amu magi mobile check tawradi ate video mayam su yaramgani hoi adu video matik tu shoot tawbana lamoi ate su mayam taramgani dumaina haire kamil sida next magun laiba maram chamba blow job ama phanglabanina star ga karabanina tin maikhum upnaga lakle khoina ngamba nate yam phai next level ngayo bema kaino maram chaba magun laiba kaino ma phangnya ko adugi star kare dumaina ka hai comment se yam nokning basu yare duga khar phatta basu oi ko next time ibema kyarak sure singdoli se ha ase kuirabani dum ani ohno sura mani singdok se ko next time thari su laitra male lilakpa phurit se phuritai samtulang khara se hadokla punbi ramal hoi magido hadi pullidul thori na bunmana tabanina sumai hai yam kopnaka jing mising se ko next time kanano gari manung ta mayang macha ga yam tawkhibadu malida gari manung ta mayang macha kai kanu tawkhibadu malida kai singdokpa photo do rak hai ko next time iphone ani pai binu pidu na try iphone ani pai mane ko jis china se ado aidi khangde next laiba faida mi macha di nupi lakta ya thoibi oibani na singdokpi ga tawi mina pak na ngamba bo na te ko singdok kadabani idat lainaba hoi mina ngamda te ko hadi smai singdok singjin tawba se ko ado jesina city ani humlak numaina ka singdok emi laiba phaba machani numaina ka hai next time mayang nupa mayam na tawbada loi lauramni bus thawjinba chalani kasubi se mai ikai payam khangdri se kamai tawi chatno hato ko yadrosi yam helaba kasubi ni usitaba ama yaure magi je manipur ki miyamda hadi comment yamna jo chadre ai miyamgi phangda amu haiba ngamarigo ado mase singdokre ado singdokpagi video dusu mathangi video do ina happa gi ko ado ase comment si miyam momo pinare jo chaba chadaba aphaba phataba miyam pinare ko ado phataba na diame miyam su gyan tamina si jesina sumaina tawbiroi si haina ai nasu miyamgi phangda haijaningi ko ado ngasi wena lusinjare